ꯑꯩꯈꯣꯏ ꯃꯉꯥ ꯁꯤ ꯑꯩꯈꯣꯏ ꯃꯉꯥꯅꯦ ꯁꯤꯗ ꯃꯔꯨ ꯂꯣꯏꯔ ꯐꯝ ꯂꯩ ꯌꯥꯝ ꯂꯤꯡꯅ ꯇꯨ ꯈ꯭ꯋꯥꯏ ꯃꯥꯗ ꯑꯩꯈꯣꯏ ꯃꯉꯥ ꯈꯛꯇꯅꯅꯦ ꯀꯥꯞꯅꯔꯤꯁꯤ ꯇꯨ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯑꯁꯤꯗꯅꯤ ꯃꯣꯏ ꯀꯥꯞꯄꯛꯏꯁꯦ ꯑꯃꯅ ꯇꯨ ꯑꯁꯤꯒꯤ ꯌꯨꯝꯁꯦ ꯑꯁꯤꯗꯩꯅꯤ ꯀꯥꯞꯄꯛꯏꯁꯤ ꯑꯩꯈꯣꯏꯗꯤ ꯀꯥꯞꯅ ꯌꯨꯝꯁꯨ ꯃꯩ ꯊꯥꯕ ꯍꯧꯔꯦ ꯑꯩꯈꯣꯏꯗꯤ ꯁꯦ ꯀꯥꯞꯅ ꯌꯨꯝꯁꯨ ꯃꯩ ꯊꯥꯕ ꯍꯧꯔꯦ ꯀꯨꯀꯤ ꯈꯪꯒꯥꯎ ꯊꯣꯛ ꯅꯠꯇꯦ ꯃꯔꯨꯗꯣ ꯀꯥꯞꯄꯨ ꯌꯦꯡꯒꯦ ꯁꯤꯗꯤ ꯀꯥꯞꯁꯜꯂꯨ ꯑꯣ ꯀꯨꯀꯤ ꯃꯔꯨ ꯂꯣꯏꯔꯕꯣ ꯀꯥꯞꯄꯣ ꯁꯤꯡꯒꯜꯗ ꯀꯥꯞꯁꯜꯂꯣ ꯁꯤꯡꯒꯜꯗ ꯀꯥꯞꯁꯜꯂꯣ ꯃꯣꯏ ꯂꯥꯛꯄ ꯃꯥꯜꯂꯦ ꯀꯨꯀꯤ ꯃꯔꯨ ꯂꯣꯏꯔꯕꯣ ꯀꯥꯞꯄꯣ ꯁꯤꯡ ꯀꯥꯞꯄꯣꯅꯦ ꯃꯔꯨ ꯑꯍꯟꯕꯅꯦ ꯑꯩꯒꯤ ꯑꯅꯤꯔꯛ ꯑꯦꯂꯦꯝꯁꯤ ꯑꯅꯤꯔꯛ ꯌꯥꯗ꯭ꯔꯦ ꯂꯣꯏ ꯀꯥꯞꯄꯣ ꯀꯣꯛꯂꯤ ꯈꯛꯀꯅꯨꯀꯣ ꯀꯣꯛꯂꯤ ꯈꯛꯀꯅꯨ ꯑꯣ ꯀꯥꯞꯁꯜꯂꯣ ꯂꯣꯏ ꯀꯥꯞꯄꯣ ꯀꯣꯛꯂꯤ ꯈꯛꯀꯅꯨꯀꯣ ꯀꯣꯛꯂꯤ ꯈꯛꯀꯅꯨ ꯑꯣ ꯀꯥꯞꯁꯜꯂꯣ 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 ꯅꯃꯥꯏ ꯃꯊꯤꯕꯣ ꯀꯥꯞꯁꯜꯂꯨ ꯑꯣ ꯀꯥꯞꯁꯜꯂꯨ ꯀꯥꯞꯄꯛꯏꯅꯦ ꯐꯦꯡ ꯀꯩ ꯀꯥꯞꯄꯛꯑꯦ ꯐꯦꯡ ꯃꯣꯏ 16ꯅꯤ ꯀꯥꯞꯄꯛꯏꯁꯦ 16 ꯃꯔꯨꯅꯦ ꯐꯦꯡ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯀꯥꯡꯕꯨꯗꯨꯕꯨ ꯁꯣꯏ ꯃꯔꯨꯒꯤꯗꯣ ꯃꯔꯨ ꯌꯥꯎꯗ꯭ꯔꯦ ꯆꯠꯂꯣ ꯑꯩꯈꯣꯏ ꯇꯪꯅ ꯃꯔꯨ ꯑꯃꯃꯝ ꯊꯠ ꯑꯁꯤ ꯆꯔꯁꯀꯤꯁꯤ ꯈꯨꯠ ꯆꯨꯝꯕ꯭ꯔ ꯌꯦꯡꯒꯦ ꯑꯗꯨꯃꯥꯏꯅ ꯀꯥꯞꯄꯣ ꯑꯃꯃꯝ ꯃꯔꯛ ꯃꯔꯛꯇ ꯌꯥꯝ ꯁꯤꯃ ꯈ꯭ꯋꯥꯏ ꯑꯦꯗꯚꯥꯟꯁ ꯐꯝꯃꯒ ꯃꯔꯨ ꯌꯥꯎꯅꯗꯕꯤꯗ ꯃꯔꯨ ꯌꯥꯎꯗ꯭ꯔꯕ ꯃꯔꯨ ꯃꯤꯠꯆꯣꯏ ꯃꯔꯨꯅꯦ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯃꯔꯤ ꯃꯉꯥ ꯁꯤꯃꯤꯟꯅꯗꯣꯏꯅꯤ ꯃꯔꯨ ꯌꯥꯎꯗꯕꯅꯤꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯥꯅꯦ ꯑꯩ ꯀꯩꯅꯣꯁꯦ ꯈꯨꯠꯁꯨ ꯀꯩꯝ ꯈꯟꯗꯦ ꯈꯨꯠ ꯆꯨꯝꯕ ꯈꯔ ꯇꯝꯒꯦꯁꯦ